Manipur ki chirba tanja sida former CM and Nongthomam Biren Singh and Biren Singh pham thadokraba matungda makhoina pham thadokringaida plan A pham thadokpa resignation then plan B social lebam thoeba plan B leitabida pham ji thadoga like Manipur haibagi time da Manipur si kanada sinabirambano haibadugi big question amasu hanga leiriyo aduna ngasi bawa confuse salaga leiriba Manipur gi government si reform tawbagi mami si udeba ado sumaina matang lakpaduna khoina wahang hida praja singi wahang mayam hangi then confusion mayam black oina blank oina thambagi mami amatari matang sida makha tarakpa khoi kari khoi angang pani khoi gi Manipur da thoibasi khoi gi pikti piebako Manipur se aduga pi mathakta amuk 700 square kilometer sida amuk khoi lairibneba Meitei haiba khoigi Meitei community sing ado Meitei community amongst the Meitei community sida leaders manga taruk tare ko leaders leader pam imalebak ningba or kanglei pak sibu kaningba khanba si miya baitare aduda aduna maram oiraga ngasi su solution asi purak pangamdre ngasi ga numit marini date 9 da khoigi former CM and Biren Singh mahakna resign tawgraba matungda ngasi bawa solution ni purak pangamdre keno da su Delhi da MLA sing su flight to kapsal lebo ko flight to kapsal ma magi ko solution program ba or leaders ya apaga hanunaba leader di akai pinu pami or leader di apaga mayangi mo chuma khada pibiro karamba leader Manipur gi karamba leader karamba makhal gi leader adu pami haibudu isa gi mon makhada comment box to comment isin biro MP ani da su honare adar masung energy aduga akhoi Mahesh Tongnawjam na su laga the solution the one and only solution higher ga di akhoi schedule tribe quota si phangba Meitei singda 3rd May 2023 dagi tholokiba lan sida Meitei kayam yam sikhage Meitei naha masung mangkiba kayam yam legerge akhoi population ji kayam yam 2021 amasung 22 census tagi kayam na khoi ji Meitei ji down tawraga leirage habisi ju ai kidang mayam da message oina anu mathangi episode ta iputhok ningeba ko na data do ai kanna komna na honeri akhoi population ji increase tawdaba sunga yadre then migi haibadi kuki community singi oina di akhoi gi mokhoi di strategy ji I'm talking because my immigrant oiba dagi moigi ethnic group singsi atopa Myanmar da based over aduga still relation je hoigi population Meitei gi population si adugi mating masing je yam drabra as compared to kuki singna hingalari population hingalapuri matung population khatuna te village number of villages 900 plus villages increased Europa adu Tamayam legre ko adu makhidu khaluraga akhoi population ji hengal angai gi family planning toba nataba ani ahum khatab aduna nasin ai isa heng luhumba o isa nu par to isa ni pi hongyo matam do moi so akhoi na advice so na tawani adu ima ipa oiba yum da lady ma praja sing yum da lady ba ima ipa sing so makhoi gi masu sing or macha sing adu population yamna ba Meitei population yamna ba khara hena maybe manga oigera taru oigera tret oigera ko adu condition da kogi namna ba popata so kogi yamaga so mi masing yamaga so namna ba no kona gi doine ko sai namna hona ko di matuna kogi next generation ko suron da so population yam horoga da koi Meitei si mut kini adu tawini haibasin disu sidagi part of adu saruga ma oidoine ko then government pariwa sing na mo government si kanlangai gi protect to horangai future gi planning act akoi assembly da fazaba constitution fazaba akoi gi act article ko sanaba yaba mayam si sanagadam ni haba fazaba future kalaga adu su bill pass to hona na ba Hanabiyu haibasi hajaraga imata hajaraga sinjage ngasigidi mayam kainarasi thank you everyone imalebana yaifare